अहानबदा मरुइबा पाव नागालैंड असम अमसुंग मणिपुरदगी आर्म्ड फोर्सेस स्पेशल पावर्स एक्ट की मखादा थमलिबा एरिया सिंग मसिंग हंथानबा ngasi यूनियन गवर्नमेंट वारेप लौखरि साउदर्न अंगामी पब्लिक ऑर्गेनाइजेशन सापोना मार्च की तांग कुलहुमलोइदगी मखोइगी दाबी तालदुना इम्फाल दिमापुर हाईवे दा थमलकपा मतम कक्तबा बन अदु मतम खरकी ओइना ngasiदगी हांगदोखरि अमदी अवांग नोंपोक स्टेट सिंगदा बाउंडरी की जब चाबा डिमार्केशन लेट्रिबा असि CMN बिरेनसु यूनियन गवर्नमेंट दा तक्सिनदुना ngमखैगी मतंगदा लेरिबा चयनबा सिंगी मतंगदा वारी सानगदबनी हाइना वेटरन पॉलिटिशियन ओजोइना हाइख्रे पाउ संदोगना पिजरी नागालैंड असम अमसुंग मणिपुरदगी आर्म्ड फोर्सेस स्पेशल पावर्स एक्ट की मखादा थमलिबा एरिया सिंग मसिंग हंथानबा ngasi यूनियन गवर्नमेंट वारेप लौखरि हाइरी वारेप असि ट्विटर दा लौथोकलदुना यूनियन होम मिनिस्टर अमित शाह ना हाइरिबा स्टेट सिंग असिदा सिक्योरिटी की फिबम सिंथानिंगाई ओइना फगलकपा अमसुंग खोंजेल यांगना चौखलकपदा लेबदगी एरिया खरदगी अपस्पाट लौथोकनबा खोंथांग असि लौखतपनी असिगुंबा खोंथांग असि पीएम मोदी ना इंसर्जेंसी की इहौ लोइसिनदुना अवांग नोंपोक लमदमदा तुंग कोइना चटपा साथी लेहनबा लेपा लेतना होनबा लेबा अदुगी महैनि हाइनसु सहाना फोंदोखि हौजिक अपस्पा असि असम नागालैंड मणिपुर इम्फाल काउंसिल एरिया याउदे अरुणाचल प्रदेश की चंगलांग लोंगदिंग अमसुंग तिराप डिस्ट्रिक्ट सिंग लोइना अरुणाचल की नमसाई अमसुंग महादेवपुर पुलिस स्टेशन सिंग ना कोनबा मफम सिंग दा थमली साउदर्न अंगामी पब्लिक ऑर्गेनाइजेशन सापोना मार्च की तांग कुलहुमलोइदगी मखोइगी दाबी तालदुना इम्फाल दिमापुर हाईवे दा थमलकपा मतम कक्तबा बन अदु मतम खरगी ओइना ngasiदगी हांगदोखरि हाइरी पाउगी लिखुन अमगी मतुंग इना मार्च 18 दा तेनियामी पीपल्स ऑर्गेनाइजेशन TPO ना मसीगी बोर्ड ऑफ आर्बिट्रेटर्स BOA अमसु अंगामी पब्लिक ऑर्गेनाइजेशन की मिहुत सिंह याउन पांथोकिबा प्रेसिडेंशियल काउंसिल दा अपील तौबदगी सापोना बन हांगदोपगी फिरप असि लौरकपनी हाइरी अदुमोइनबक TPO ना केजोल सादगी पुलिस फोर्सेस लौथोकनबा मणिपुर गवर्नमेंट दा पीखिबा अल्टीमेटम अदुगी मतुंगिना थबक तौरक्त्रबदी सापोना लौथोकलपक खोंथांगी दायित्व पुंबा मणिपुर गवर्नमेंट ना पुगदबनी हाइरी अवांग नोंपोक स्टेट सिंगदा बाउंडरी की चपचाबा डिमार्केशन लेट्रिबा असि CMN बिरेनसु यूनियन गवर्नमेंट दा तक्सिनदुना ngमखैगी मतंगदा लेरिबा चयनबा सिंगी मतंगदा वारी सानगदबनी हाइना वेटरन पॉलिटिशियन ओजोइना हाइख्रे वाफम सिंग असि BT रोड ता लेबा कांग्रेस भवन दा पाउमी सिंग उनाबदा फोंदोखिबनी ओजोइना हाइकी मणिपुर की लाइफलाइन ओरिबा नेशनल हाईवे असिदा इकोनॉमिक ब्लॉकेट तौदुना मियामबु अवाबा पीरिबा असि कंडेम तवी महांगना मखाताना हाई पिख्रबा अवांग नोंपोकी स्टेट सिंग असिदा तोआन बकांगलुपना खुंदामिनरिबा असिदा बाउंड्री की चयेतनबा लेबा असिना थेंखाय कयारकता खतना चैनबा थोकली मरम अदुना लमगी चयेतनबा असि लेहंदनबगीदमक स्टेट असिगी मपी मपा ओरिबा CM ना येंगसिनबिउ हाइखी लोइनना अनौब सरकार असि सेमबदा याउरिबा अनौब MLA सिंग अमदी लारिक लाइसु हैरबा मियोय कयाना असेंबली मिफमदा आइगी मिगी नाइदबा मोंगदा थबक तौदुना स्टेट असिबु अवांग बथाक्ता चौखत हनगनी हाइबगी थाजबसु लई हाइना जोइना हाइखी पिखरबा मंगोलोय फुरुपता अखोय मसेन नुसिनदबा गी अखोय मसेन ये मरकता सिमचेक याबा पोट सिंचेप ओइना थाबा पोट अमदी अखोय बॉर्डर इशू होइसे मसी अमनी मसी कुइरबनी अदुना हुजि गवर्नमेंट सिना कोई नागालैंड गवर्नमेंट दा अखोय मसी यारगदी नोय SM अकेनोना गवर्नमेंट ना हुजि सथरिबा बनना से लेपियु लेफलु हाइदना हाइरिबा तो while appreciating the stand of the government and it is told that he had written a letter to his counterpart Nagaland Chief Minister ngasi Congress भवन दा MPCC ना सिंदुना पेट्रोल डीजल अमदी LPG की ममल हेंगलक्लिबा असि मतंगदा यानिंगदबा फोंदोक्तुना धरना फमख्रे धरना अदुदा CLP लुचिंगबा ओइबोबिना हाइखी धरना असि सोनिया गांधी की पाउताक मखादा भारत सिनबा थुंगना पांथोकनबा ताकपिरकपदगी चथाबनी महांगना मखाताना हाइखी थावगी ममल हेंगलक्लिबा असि नरेंद्र मोदी ना लुचिंगबा BJP गवर्नमेंट ना इंटरनेशनल मार्केट ता सुंगदोक्ट्रिबा थावगी ममल हेंगलक्पा मरमना भारत तसु हेंगलक्पनी हाइरक्पा याई मसिदा
Hainingbadi world market da sungdoktriba thau asi hengatpa tarabasu Indian government gi state exchequer da lairiba paisana control tawraga lariba praja singda hanagi mamal da thau fanghanbiyu haina ibobina haiki. During the last maybe maximum 2 weeks, maybe 1 week, subject to confirmation, 5 times price she hangat krabneva. Adu city Bharat laiba lairba praja sing, Manipur laiba lairba praja sing se. Masi ha kana mayam si hingham lai oi dore. Aduna masidi koi democracy set par lai pakti masida koi opposition del lai bahai batare. Political party sing se Manipur ki praja sing Bharat laiba praja sing noi kadori democracy sidai da pali ba sarkar sina mohoi ki ahallamanna और इंडिया की एक सेक्टर दा मणिपुर स्टेट गवर्नमेंट की एक सेक्टर दा लेरिबा पैसा सिंग रिसोर्स मयाम सिंग से मणिपुर की प्रजा सिंग की भारत दा लेबा प्रजा सिंग की रिसोर्स ने नेशनल हाईवे दा सापोना चथबा बन की खुदोंग चाबा लौरगा करबार वाला सिंगना मियामना कैथेल दगी पोतचै लेबा लापा मतमदा पोत की ममल हेंगत पिगनु हाइना काफ एंड पीडी कमिश्नर बॉडी वाइकोमना बॉबी वाइकोमना अपील तौख्रे ngasi Imphal gi North Secretariat ta leiba mahaki office ta pangthokpa pawgi mifam amada Manipur gi yamna maru oiba kumhai chairaubaga mari leinana miyamna potchai leiba matamda hanagi mamaldagi hengatlakbadi miyamna CAF and PD gi office amadi commissioner gi khuthangda wakatpa yagani haina mahakna makha takhi. National Highway 37 ni Imphal Dimapur lambi hana khana ba si saru koi Nagaland sapu na konba area da ban chat gi bidagi awa ba khara mayu na gi paw si koi phangba aduna prajara ni pai bigenu koi lifeline si atopa alternative lifeline am lay na haji gi hadna to jara mani adu hojik lai phaba mayam gi lai phaba amadi nuai ba paw amana sapu gi ban ji handok khen ta se adu koi handok gi so koi photo yojare Manipur gi ninthausu oiriba Rajya Sabha gi MP Lesemba Sanajaw okpagi thoram ama ngasi pangthokre thoram adu Sri Govinda Rasesori Pala marupna sinduna sanakonung da pangthoki achamba thoram aduga mari leinana Rasesori Pala gi annual magazine Sankritan cassette amadi documentary film yauna Dr. Says Jamini Devi na iba Buddha Gayagi sana khongnangi makhongda haiba larik amasu ningthauna release tauki. Civil society mayam aduga kana mayam amana Rajya Sabha ki MP moina chatpa yaroi chatpa targadi ningthau pham thadu aduga ningthau oina leige haina Rajya Sabha setkanu sigumba mayam ama aga ko phangna wagi aduga ge muksu election hai hangchita ngar ka duda nungdangda koi ki masino political gi haga tare amuk loina ko chemthok kidana koi ki laiba government asi minority tarba samna haga Rajya Sabha se mai pakni maram sule lekraba adu kibam amada sorgi thaujan degi govindu gi thaujan degi lok pakku gi thaujan degi ana mai pakko rekan adu mai palu pasi ngasi da sahi ani gumba ani makti padri ani gumba kharata dore yam nungai je masida aina su Rajya Sabha chatsegi bese mayam su hang khangbi aigi naudigai matam de horoga sahi kununga turtaru kunperese ai miyangbi chen na chin tam puno mati khona tare Imphal East District ki Porompat Police Station ki manung chanba hatta telepati turel mapal dhalaiba alu amadi tilhau gi godown amagi gate tangasi nongalam dai pung ahunga minute 10 rom tabada bom ama pokhaikre Asok apan misi mina thokpagi paw leite godown adu Ramnath Sahu chahi 65 apopa Biswanath Sahu kauba mioi amagini hairi tha kharagi mamangdasu mafam asimakta da bom ama pokhaikibagi thodok leikre Asok apandi yaukidre Numit tarukni chupna DM College of Teacher Education Imphal da training tawribu oza singi talent uthok chanabagi pandam da pangthokpa tongan ba event amasung changdamnabagi manamatum yenthokpagi thoramga loinana
Nifumapan suba college week loisanbagi thoram pangthokri. Haukiba tangkun mangadagi pangthorakpa college week loisanbagi thoram aduda college asigi principal yauno oza singna akhanaba mitung lensing oiki. Ngasigi thoram aduda mari leinana college week asigi sports in charge Oriba Dr. H. Surendra Sharma, Assistant Professor Physical Education na haiki training tawriba oza singda all round development haiba yumfam da tongan ba event singda talent uthok chanabagi pandamda college week asi pangthokpani maheroi singda oza singna lari khak takpi tambiba gi mathakta co-curricular activities singda su hena saruk yahanduna mapung marai faba mi amamam ohenbada achauba thodang lauragani haibada haimanba thokloi Art habasi imani artist singna kathokpaga loinana thabak tawraba matamdata art ki magun mayek sengba hengani wafam asi progressive artist laboratory palna sinduna lamboi khonang khongda leiba palgi complex da nongmagi oiba ima singda yauksang ga mari leinana prakriti haina mingthonba dance drama ama miyam da khudol tambagi thoramda athoiba mitung oina saruk yakhiba cultural workers and activists forum manipur gi president Buddha Chingthamna haikibani Mahakna haiki art tagi pumna makhorakpani aikhoina masigi manungda yauriba nunggi oiba wahanthok naina duna hogalakliba mirolda khanghanbagi tangai fadaba leire thoram aduda rasmani ayekpam kalamnisna thoram mapu oina sarugyaki mahakna haiki dance amadi music asi tana thanaba yadabagi mathakta ani asi mari leinana chalaba matamdata mayek sengna fazaba drama ama oigani haiki Drama asigi matangda director namai rakpam tiken na haiki dance drama haibasi karigumba pauzel ama isaigi sathekta tanthada yauna pibani prakriti haiba drama asi Rabindranath Tagore gi dance drama Chandralika da yumfam oiba drama ni haiki Jiribam district ki dibong mayai lekai da leiba Inunganbi Manipuri Dance Academy imda gi training hall da North Central Zone Cultural Center Allahabad ki meeting makada Inunganbi Manipuri Dance Academy na sinduna 1 month workshop and production of Gotsa Lila haiba thoram amanga sidagi haudokre haudopagi thoram asida Ichel Club dibong Jiribam gi president ke Kumanjau amadi Inunganbi Manipuri Dance Academy gi advisor Dr. Chandam Kamalna presidium member sing oina sarugyaki workshop hongdopaga mari leinana Inunganbi Manipuri Dance Academy gi secretary Chandam Birena haiki Inunganbi Manipuri Dance Academy asi lisingani tarukta safong kibani hek safong lakpadagi Inunganbi Manipuri Dance Academy na angang singda folk classical amadi tongan bahiram singda class piduna lakli Haukiba chahi lisingani taramapanda North Central Zone Cultural Center Allahabad ki meeting makada angang sing asida tha ama chupna Basanta Ras ki class piduna amadi Jawaharlal Nehru Manipur Dance Academy gi saknairabo oza sing laktuna Ras Lila sing asi pangthoki loinana Jiribam ga yumthangnana leiriba Assam amadi Maharashtra da folk classical amadi Basanta Ras nachingba saruk yaki Ngasidagi hauraga tha ama chupna pangthoka dawriba thoram asidasu North Central Zone Cultural Center Allahabad na sponsor tawraga hariba Gotsa Lila asi pangthokani hairi nat ki oiba jagoi sing asi Manipur dasu nomo gi mangsilakpa amadi angang sing na su masak khanglaktaba ama oirakle aduna hariba sing asi masak khangnaba amadi develop tawnaba project asi paikhatpani hairi Manipur dangasi miyoi amakak nauna COVID-19 positive oikre leina asna maram oiduna mi sikibagi pau leite Manipur COVID-19 control room na positivity rate asi chada sino dasmik ani oiki hairi hariba pungza asida miyoi ahum covid tagi fagalaktuna disaster tauki hauzik state asigi COVID-19 case masing asi lakama lising kuntra taret marfu tara mari yaure loinana laikhidaba masingna lising ani chamakuni hairi Manipur Apex Handloom Weavers and Handicrafts Artisans Cooperative Society Limited na sinduna Imphal gi Manipur Public Library ground the National Handloom Development Program gi meeting makada My Handloom My Pride haiba hiram da State Handloom Expo lisingani kumato kunithoi gi thoram haudokre ngasi gi mela adu da punna stall humfutara manga muk na saruk yaduna haudokhi ngasi gi thoram adu da Manipur Commission for Protection
of Child Rights ki Chairperson Prailatpa Manibabu Sharma, HK Baro, Officer in Charge Weaver Service Center, Imphal, Kiran Thokchom, DDM, Nabert, Manipur Apex Handloom Weavers and Handicraft Artisan Cooperative Society ki Managing Director C.S. Mandakini Amadi, District Handlooms and Textile ki Project Manager Jocelyn Akoizim na saruk yakhi. Manipur ki industry for agriculture ki makanda handloom and handicraft industry ni. Manipur ki nupi ayaba ki saba hai. Hojiki ki saba nupa sabsu laire ayama laire hailari basuni. Haila basu lai mitai natrang Manipuri nupi di kudo mila mamit pandani haidadi sarong sada mapa lai tanai hamna hai sini haidadi. Alamda Manipur ki handloom yamno pamna posak ni. Aduhu matangi na ahum bagaya lage amadi ure. Matang ki mil ki potok na handloom ki potok si mahut sindilage. Masimak yamna lai bakibani. Amadi Manipuri handloom da aso basay ku amakibani haizeni. Packaging haibasi aikoina samna haibada packaging haibda aikoina pot su phajana yamsalaga magi mapo kaidana aikoina customer da yohanbagi process to packaging hai khamne adura packaging ase aikoina process se ahum sui haitare magi se ko step ahum lai adu ahambada primary packaging haibani primary packaging haibadi aikoina samna haibada example oina pira haizaragi sapon akoina sapon leba matakta sapon kai kaina na magi chi ki type to wa amma mogone yomaga lai ba pose sina primary packaging ne ba mana kari to hanga hai matana magi purpose se primary packaging mai mathau dam se kai ma da magi hosike magi product asibu kai jala thamba aduga magi quality ta handa da ba hadi magi masu amasung manam lei da ba kai da ba magi protect to no ba yom ko sibo ko da primary packaging hai khamne aduga ani su ba da secondary packaging asida mana ta di product to ba primary packaging se intake ko da thamba ba kai da ba amuka yom ko se sina akhoi primary packaging ne ba ado akhoi ngasi gi handloom melani na akhoi thi gi malam da haira akhoi gi keno secondary packaging hai akhoi primary packaging ne panga dawre लोहिना आई डोंट थिंक पहले इस तरह से नहीं होते थे अभी गवर्नमेंट ऑफ इंडिया ने हम Association of Professional Social Workers WPSW Manipur na sinduna co-building a new eco-social world leaving no one behind haiba hiramda World Social Work Day lisingani kunito symposium amaga loinana Manipur Press Club ta pangthokre ngasigi thormadu the Association of Professional Social Workers ki President S Sarat Kumar Sharma founder member K Sanazauba and Jivan Mala founder member Amadi T Ibotombi founder member na athoiba mitung lensing oike ngasigi thoram adu the association asigi president S Sarat Kumar Sharma na haiki chahi khudingi UN na lakthokpagi matung inna World Social Work Day pangthoktuna lakli mioiba amana hek pokpadagi ahal oiba fawbada problem kaya thoi adubu haiba problem sing asi karamna thengnagani haibasi social work ta professional oina tammi hauzik su angalwadi workers sing the training piri Imphal East amadi Imphal West ki mafam anida counseling center ani amasu hangdoktuna thamle masina imung manungda nupi nupa kaya khatna chainaba hegalakpa amadi divorce ki chang wakhatliba asida police ta FIR pandringaida waroisin ama puthoktuna yasinaba purakpa haibasi professional social worker gi thabak ni haina makhatana phongdoki virtual profession social work oibanina koi si lepe ya de haibagi wakal da koi association si da kanai actively work tau jadana I president no work tau jadi the association chigi sahi kuding ye koina World Social Work Day ai na koina pangtoi 2022 ki World Social Work Day ni the whole month of March se social work day ni all over the country UN na lauto pani country kudimok na loina mak alun tori bani adana Manipur su koi future su Manipur su sumba value leba social work chi karino karamane tawi haibasi khangan baba darkar oi haidana akoina masi palon tawjibani mayam ne khangbire Manipur di social workers yamna lei different social worker mi kuduma ki naming tawmi adana koi se professional social worker ina konjari sigi maramdi those who are trained in the field of social work and either BSW
Bachelor in Social Work or Master in Social Work that train to kamu jibu ako'y na professional social workers and ko. Matang sa atin break malong minasi. Singi hidak kappa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medlin Home Nursing Care Service Manipurna pungkun mari chukna adom giyumda laktuna hidak kappa injection piba dressing tauba feeding tube hapa catheter hapa amadi makhal kya ge anabasing experience lairaba doctor amadi nursing laktuna mating pangzari Pamarol gidamak Medellin ki helpline number 920-598-7988 amukasu 920-598-7988 ta call tawduna tanabiyu natraga Google Play Store dagi Medellin app download tawduna booking tawi Break imatung na taram nok chari makhataba pau pizari Brinda Thonawzam na vote karaklabadi ni samadi corruption gi mayokta chapchana lerakani haiba khangbadagi vote kahan khidabani haina KMWO gi president Saha Nasir no fongdokre ngasi Manipur Press Club ta Brinda Thonawzam Fans Club na sinduna inspiration program for Brinda Thonawzam haina mingthon ba thoram amada Saha Nasir na makhata na haiki nupi mak oirabasu Brinda Thonawzam na tawriba thabak asi nupa na fawu tawba ngamloidaba thabak ngaktani miyam pumanang Kangi madudi handaki election da khwadigi matik chaba mirep adu kananu haiba adubu Brindana paisa paidaba misak ama oirubana mahag maithi hobani mahagna vote karakpada corruption amadi nisagi mayokta chapchana lepkani haibasi kibadagi mahagfu vote kahan khidabani hainasu mahagna fongdokhi Tamakka sumba pansanda yawon ibano hayar basu yai tasenga yagadi ayi right want to fundamental right to speech madu you want to thanai chakre jade ICS so daka mide midam bindra kan mane na yi dongda ni hai base yi dongda mane base I say proudly midam bindra to thongdan sin ai na to ni thongdan ke ma yawi midam bindra yi ma kalo da ai na thongdan ke ma lai adu ai na ni namde midam bindra na dinga mai I did not find the car in the Toronto. No people in the Madame Marina, Mubida, I cannot cemetery. I didn't see that Sumana, Toronto Bindragiso, Sumana inspiration program and a Sicily of Sumana. I go to the Chipan to Taba. I go to the Chipiu, Carino Selective was it, Masina Tamali. Manipur puna mana musibali Madam Bindani adu karigi election to tungimlo halagana karam Madam Bindani kahi bata drug ka bata puna tungudaba ngasi ayuk angan ba pung ahum taba dwaida Imphal gi telepathy da bom ama pokhai khre thogdog adu da mi aso apan dangbi paudi leite kanana karigi da ma bom adu pokhai hankibanu haiba chap chana khangba ngamdri police ki team ama laktuna mafam adu yengsilak khibaga loinana Tizin ba haukri haina pau asin hairi Senapati district ki Maram police station gi manung chanba Maram Peren lambi gi Sangkhumai khul maya dalaiba chala Srinivasa Rao CSR Infratech India Private Limited Company gi jumper vehicle manakta sakhangdaba singna hand grenade ama thamjin lamle hand grenade adu ngarang ayuk pung 8 lom tabada thengnarakpadagi khudakta Maram police station da pau piraba matungda police ki team ama laktuna yengsilaba matung Manipur police ki bomb expert ki team laktuna bomb adu asoi angam yaudana lokthok nungthil pung 3:30 rom tabada sakhumai khul maya da pokhai hankhre haidi ngasi palace compound da leiba iboyaima sumang lila sanglenda Manipur Cultural Council MCC na sinduna Culture for Integrity haiba hiramda nongmagi oiba convention ama pangthokre thauramadu da Kangjam Radhakanta Singh IAS retired na thauramapu amadi Lokendra Arambam academician amasung theater director Longjam Joy Chandra critic amasung JNMDA gi hanagi director Paunam Gunindro Singh VC Manipur University of Culture Namairakpam Tiken Singh musicologist amasung director Pal amadi Ningthauza Lansa cultural activist na wangangloi oina saruk yaki
Ipa ipusingna thamlamba tradition, culture amasung kala gi oiba pukai chona leiramba tapna mayeng takiba chinglon wangmadagi humlakpa matamgi asaba nungsitna sizinnadraba amanba charai fi humdokpagum humdokhibani. Modernization gi akanba chaithengni Naurambadagi lirakpa ariba maru adudagi anauba mayol chonglakpa matamgi khongchat asibuni kaunariba awonba madi ahongba adubu kawi miyoibagi civilization adugi pothokni miyoibadagi art amasung culture na marai chatharaglabadi civilization maning hali layengba waraba laina amana naraba khunai dugi saktamni. Manipur da lairiba lamdam asigi nat chanabi amadi makhal kayagi kala sankriti gi lam da thau pangdiba kalakar sing amasung mangsilaglaba kalagi saktam kananaba honariba thaumi singi lup kaya asigi punfam fambak ama semgatuna honabagi pandamda Manipur Cultural Council MCC na lingkhat khibani. Kanagumba kharagi natraga akaknaba kanglup amagi maranai interest yenglaga semkhiba lup nate haina ngasigi thorum aduda wangangloi singna phongdoknakhi. India na pangtokpa maru oiba theater festival kayada national amadi international gi thakta lisingani mapan gi matamdagi ngasi fawbada leptana saruk yarakliba saknairaba playwright Buddha Chingthamna iba khwaidagi nauba play nongdol amaibi ngarang March tang 13 da haunabi matung ina Khurai Kala Vidya Bhavan Khurai gi auditorium da premiere show utkre. Tharamadu da hanigi Khurai Laishram Lekai gi pradhan Yendrembam Randhoni Devina athoiba mithung Kangjeng Repertory gi President Laishram Lairen Tombina Tharam Mapu RK Narzid President Khurai Kala Vidya Bhavan amadi Buddha Chingtham Playwright Cultural Activist Director na akhanama mithung sing oina sarugyaki. Play asi Khurai Sajor Lekai da leiba Kangjeng Repertory Theater na puthokpani amadi play asi designer amadi director Prashanta Morang Themni play asi aiba Buddha Chingtham na haiki art haibasi myoibagi punsibu masak fazahannaba aran ahui chumthoknaba ishona pirapa khudol amani maram aduna khunaibu sudok chamthokna gadawriba artist singna pukchel singna artist tawgadabani haiki premier tawkhraba play asi my bigi spiritual world da leiba jagat aduda ngasigi miyot minai khunai asigi samnahanduna kabita oina puthokpani hairi. KYKL amasung KCP gi apunba Alliance for Socialist Unity Kangleipak Asukna Campaign for National Regeneration CNR gi saruk ama oina mahi masin tamagi lamda chatharakiba khongjanggi manungchana handaksu mahiroi singi aroiba changyeng singda nattaba pambai sizina danaba khongthang kaya changsin khongthang sing asi aikoi khunaibu kannabagi pandamda changsil lakhibani. Chadliba chahi asigi April 5 dagi haugadoriba bosem gi class 10 standard loinana April 3 dagi haugadoriba kosem gi class 12 standard ki mahiroi singi aroiba changyeng asida mari lainaba myoi pumna makna ngakna chanmina gadaba wafam khara CNR gi special task for STF na makhata thamjari haina KGP commander special task for STF campaign for national regeneration CNR asuki cherol amana hairi wafam sing andudi kana amatana khongbal chenba yaroi khongbal chen danaba Changyeng fam kuding maki akoi bagi meter chani na konba mafam sing da changyeng chathari ngai manungi oina STF na curfew thamle invigilator amadi mahiroi sing na aranba nattaba thawong sing tawbada pambai oigadaba khudam oina lairik aiba chejet iPad mobile phone camera amadi hariba sing asigi manaba device pumnamak Changyeng sang singi campus manungda pusinba yaroi Changyeng sang manungda invigilator sing na mahiroi singda takpiba silhanba mahiroi masen sinahanba asina chingba karigumba makhal amatagi aranba tawba yaroi mathaki ahum suba wafam asi kanagumba invigilator sing na ngakna chatrabadi madugi afafata kudingmak examination center gi OC AOC SO da tainagani Council Board Flying Squad ki member singna chayeng fam sing yengsin bada aranba tawba mahiroi sing faba matungda lamdam nadana ba thabak laukhatpa mahiroi tanthokpa asina chingba thabak paikhatuna mathau pangthokpada apanba amata piroidabani haina cheroladuna hairi matarang sida atenba break amaguslomina Karigumba dom yumda laiba anaba singi kita kappa dressing tauba blood sample loba
rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medlin Home Nursing Care Service Manipurna pung kunmari chukna adom yumda laktuna hidak kapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anawasing experience lairaba doctor amadi nursing laktuna mating pangjari akupa marol gi damag Medlin ge helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store dagi Medlin app download tawna booking tawi break matong na makataba pau pizari haukiba nomaizing numit ki numidang pung taret lom tarakpada mayumdagi thokibadagi mafam khangdana lerakhiba kodom pokpi mamang lekai digi toijam sitalji chahi 18 apokpati ahongjaw ngarang asi bhakchang oina ngarang numit yungba matung pung 12 minute yang khairom tarakpada larenjam water supply gi pukri amadagi fangkhre kanglai inat yokhat palup nambolna mathang thagi tang anida sajibu noma panba cherau bagi thoram pangthoklagani loinana mugna jagoi isai thangta yubi lakpi thauri chingbina chingba thoram singsu pangthokani hairi chahi asigi lagniba April tang 13 thangja numita Sri Sri Govindaji gi chahi khudingi pangthoktuna lakpa parbar din sing gi manungda maru oiba thoram ama oriba basantaras pangthokadori haina Sri Sri Govindaji Temple Board Imphal gi caretaker Aribam Vishwanath Sarmana thadorpa cherol amana hari cherol adun maka taradona April 13 sajibu gi 15 nipan ba thangja numita pangthokadori ba thoram asida saruk yanabagi damak March ki tang 30 dagi jagoi mingjan form thaba haure maram asina basantaras gi thoram sigi manung channa lamdam asigi tongan tongan ba mafam singda Laibiri ba thawai yaubi ba jagoi thogol tawgadaba singna Sri Sri Govindaji gi office ta gi mingjan form lauraba yaragani hairi Kakching the Postal Department gi office building amadi staff quarter saba horakpada joint non-government voluntary organization GNGVO Kakching na mari lainaba singbu thagatpa fongdorakli GNGVO Kakching na hotna duna Manipur lenga ki revenue department da Kakching municipality mayai Chabuk National Highway da hek thangnaba mafam da acre sino dasmik ani manga pak chawulam ama Department of Post da allot tawhanki tungda premium da chingba thiraba matung postal department gi office building amadi staff quarter sanaba mari lainaba singda che thaduna laki JNGVO gi hona jaman gi mahi oina director general of post office Dak Bhavan New Delhi dagi approved plan amadi sanction fangduna work order issue tawri habasi cherol chief post master general Shillong da khangalakpaga loinana housing office sabasu haure hairi Green Universal Foundation India Gufi Manipurna Sek Brothers Amadi Rehalal Perfumes ka khusam naduna Khetragaon AC gi MLA Sek Nurul Hasan Thanga AC gi MLA T Robindro Moirang AC gi MLA TA Santi SP Imphal West KSA Sivakanta Amadi DFO Bisnupur Kafigi support ka loinana Green India Green Northeast Green Manipur Safe Forest Safe Wildlife Let's Stay Away from Drugs haiba Wakhalonda Anish Ahmad ki marirak suba naitom langsang lamzel solo marathon ama ngasi pangthokre solo marathon adu Moirang AC gi MLA J Santi SPKS Sivakanta Tom TV ki special correspondent su oriba Green Universal Foundation India Manipur ki president Dr. H Roman amasung Manipur University gi retired professor RK Somorzitna Kanglagi main gate gi lamthaki amadi ahanba lam Lantungpam oina IGR South 15AR Battalion Singzamaida Thongke Mafam adudagi amu 15AR gi post commander na lamtharga kwakaichal kaisampat amasung thangmaiban fauraga 15AR chingmairong da thongke IGR gi maikaidagi environment kannabu honariba Anish Ahmad ki thaudang amadi Green Universal Foundation India Manipur gi Khongthang asibu thagatpa fongdoki loinana makhatana 15AR chingmairong gi post commander na lamtharaga IGR South yauraga halaklaga Central Forest Division Manjupukri Imphal da aroiba lamthungfam oike mafam aduda conservator of forest RK Amarjit amadi DFO Manjupukri Imphal headquarter gi aro Jovet Mangsata bamna luchingbo official team amana oki marathon lamthabagi thoramda MLA Santina haiki upal kaya yantatpa Chingda umang
Koglakpa poppy pambi thabig business ama kana chatharakliba asina lamdam asigi environment da achauba ahong balakli maram asina Anis Ahmad na naitom lamsang chenduna miyam da paujel piriba asi taseng na thagatningai ni SPK ais Shivakanta na haiki Anis Ahmad kumba miyoi kaya thoraklagadi lamdam asigi miyam da environment ngak senbagi kanaba hena wakhal tahanduna achauba mateng oigani area se kan manga moy akhoi kunais da la khoi taminari ba hingminari ba tanglu kudimaki praja kudimangna akhoi masis kadda bkhot na da asoba thodang lokom thoi ba wakhad duni aina thamjani bese mam ninga sidi adu ba inga sa khan kaira kusil mar moy kana akhoi da pire iba chaina akhoi malem sida pire kibista latana matamama da northeast india na masi asiguma akhoi ge aing asagi khalsi kairam basi da choba thona ama piraga higalhalabado ngasidi northeast india du sumasi china se lae maruina pikhaba manipur khunai sida hen sokchile aju bai tawdana aikoina forest ke adum laba jungle me ama lamai thadora aba lamai thadora ka namadagi lamai thadok de maram moir kana environment da kai pirei ba akoi ge lokta kanni haibisda masdagi hela akai ba me amon piraktana thongal liba me amse akoi kamaina kangedi ge haibigi matamdo sapsana khandari matamdo ko yaurena lawje aroiba da maroiba pa omu khana Nagaland, Assam, amasung Manipur dagi Armed Forces Special Powers Act ki makhada thamliba area sing masing hanthahanaba ngasi Union Government na warep lawkre. Southern Angami Public Organization Sapona March ki tang kulum noidigi makhoi ki tabi taladuna Imphal Dimapur Highway da thamlakpa matam kaptaba ban adu matam kharagi oina ngasi dagi handokre. Amadi awang nongpok state sing da boundary gi chapchaba demarcation leitriba si CMN birenasu Union Government da taksinduna ngamkhai gi matang da leiriba chaina basingi matang da wari sanagada bani haina veteran politician Ojoina Haikre matang sa Poni TV na pijaba numidangi Paulo Izere yengbiri papum namakpu amukana khurumjari